SINGNA HAIDOKKHIBA wa NGAKTABANA MARAM OIRAGA Lambi SEMDRIBA PHAOBA Lakliba Tang Dagi Akanba Khongjang Changsinba Houragani Haina Mayai Lambi Apunba Lup Malal Secretary SANDHAM BIJOY na PHONGDOKHRE National Highway 137A miyamna Mayai Lambi Haina Khangnariba Lambi asi matam sangna sembiraktabana phibam thina soksilakpana maramna malalna haukiba October gi tarik 13 ki ahing nongyaidagi Mayai Lambi bu matamga chunaba lambi ama oina sembidriba PHAOBA matam kaktana lambi asi thingbagi Khongjang Changsinki Tungda October ki tarik tana nipanda Imphal West ki Deputy Commissioner DC Public Work Department PWD ki Engineer sing Contractor sing loinana Malal gi Apunba member sing yauna DC office ta phaminaduna ningol chakoba mamangda lambi asi pothole menba loisinbaga loinana makha na semba loisilagani haibegi thajaba pirakpaga loinana lambi thingbi Khongjang handokhi adubu nung khara tharaga koila mate khara thaba natana mathau taba thabak sing phajana tawbiraktabana lakliba November ki tarik 12 fawbagi manungda Mayai Lambi gi wahengbam laikai degi wangoi PHAOBA lambi asi sembidrabadi malalna Akanba Khongjang Changsinba Houragani Haina makha tari